Malem sin bathungna pangthokna bagum ngasi Manipur da su sinmi singi numit mede mapung phana pangthokre. Nilakuthi Food Park Chatlibatha sigi manung da sangaragani haina Commerce and Industries Minister Govindas Konthauzamna phongdokre. Child labor amadi bonded labor muthanaba khoi punna honaminasi haina Minister Manga Wi-Fi na phongdokre. Amasong ngarang ahing accident thoktuna laika narakiba head constable thongnauzam herazit ki fibam phagalakpadagi mayumda puthakre. Mayam khurumjari adamni yengbiribasi Impact News ni ai khangenbam thoino henbi hauji pungja ase phawbugi maroiba pawsing miyamda pizari. Ngasi Malemgi mafam pumnamakta International Labor Day natraga Workers Day pangthokle. Numitasi Malemgi sinmi kayabu pukning thaugatnaba amadi pangal hapinaba chahi khudingi pangthoktuna lakle. Pung nipan khaktamak thabak suhangadabani haiduna sinmi kayana changsankiba khongjangi mai pakiba numit adubu ningsingduna numit asi pangthokpane. Loinana sinmi kayana economic amadi social right kaya phangnana bahotnakiba adubusu ikai khumnaba utpa oinasu numit asi pangthoktuna lakle. Ngasigi numit asida sinmi singi yaifanabagi washak lawduna trade union kayana tongan ba mafam kayada pangthokli lebag asigi tongan ba mafam kayada rally symposium amadi seminar kaya chathaduna numit asi pangthokli ngasigi numit asida Prime Minister Narendra Modi na Shramik haibadi sinmi singi hotnaba kanba hanba leitraba thawna adubu ikai khumnaba utlakle. JSC of All Manipur Trade Unions Council MTUC amadi All Manipur Government Employees Organization MZO Manipur na susinduna medegi thauram pangthokre. Bauprada leiba JSC asigi office ta pangthokiba thauram aduda JSC asigi President Khaidemani Manipur Secretariat Services Association gi President TH Mohindro All Manipur ADC's Employees Association KH Taisi yauna resource person kayana sarukyake. Thauramasiga mari lainana association gi laikhidraba member amadi official singda haikat laikat tamduna ikai khumnaki. Resource person oina sarukyake ba Manipur University ki Anthropology Department ki Professor Dr. MC Aruna, State asiki Government Employees singi mahut siliba MTUC amadi MGU na sinmi kunai amadi laibak miyam gi Khanna Anoba Mayol Amagidamak political movement Jathaba Matam Oida Haike. State asigi seltum gi fibam phaganaba ninghanabalайтana JSC na honabiu achoba thaudang lobiu haina Professor Dr. MC Aruna apil tawke. Laibak asi India masana pajari na hairagasu class struggle class ki madi kanu dudi homba leitabani na workers singa se India ki anu sarkar se India government ki chahe mado Nehru ki oiro na Modi ki oiro anybody ki lakpa matam se da Indira Gandhi ki oiro lakpa matam se da workers singi na haragana mi singi the government sector the public sector the lady ba mi singa se sinbu na tab mi atai se shi ki funsi se masita se na ahong ma ko la hai se chungbo wang ma ko na la All India Trade Union Congress Manipur na sinduna chamaga kuntaruk suba mede thauram Imphal gi GM Hall da pangthokibaga loinana sinmi singi hak phangnana ba trade union na khongjang kaya changsel lakadauri ITUC Manipur gi General Secretary L Sotin Kumar na chahi chama kuntaruk tagi hauna sinmi singna nongmada pung nipan khaktamak thabak sugadabani haiba adu lamdam asida chatnaribra haiba hangat na yengba amachangi tongan ba government ki department sing da chahi taragi mathakta casual master role amadi work charge oina thabak suriba sing Supreme Court na takhiba rai gi matung inna permanent tahangadabani haiba order adu chatnaba ngamdana leiri Center the NDA na luchingba government ama lakraba matung lever law semtoktuna sinmi singda amuka hena awaba mayok na hangadauri haina BJP government pu maral sekhe Sinmi Singh na Yamdrabada Tha amada lupa lising tara mangadagi tadana panghanba amadi NDA government na hiram kayada privatization tawrakliba asigi mayokta tongan ba demand taragal loinana akanba campaign chatharagani loinana chahi asigi August ki tang ani dalamdam asigi sinmi lakh tara romna saugatuna leibak sin bathungna general strike tawgani haike private position no sarkar yo isno ekoi sinmi
मैम पुनमक से बसिना अपुनमगी शक्ति बस के मगा यूनियन अम सेम मतमदा अखोगी ट्रेड यूनियन अम निथि न सेमज मतमदा अखोई न पामजरी बमदुदी अखोई निथि न खुसुमन फंगबा अखोगी थागी निथि न तोलो फंगबा अखोई न सोरी बदुगी फंगम थोप अखोगी असुमन फंगबा अदुगुंबा मानव खुनाई हैबा अदुबु खुनाई अदो मदु अखोगी अपुनम शक्ति सागतन यूनियन अम सेमन बददो मदुदा मिरोल बने मरमदुना ngasi ekoi union singi mapangan kalansi ngasi May Day numit asida State Bank of India Staff Association North East Circle Manipur na sinduna association asigi taramathoi suba May Day pangthoke numit asigi sagolban khamnam lerakta leiba customer assistant khamnam Romeo Singh yumda association asina sinduna pangthoki bane thoramadu Manipur da leiba SBI gi tongan tongan ba branch ki makok thongbo officials sing amasung employees sing na saruk yakhi Malemgi Sinmi Singi Numit Haina ngasi palan taunariba asigi saruk ama oina Manipur Electricity Employees Union nasu Pauna International Market Machindalayba Union ge conference hall da Sinmi Singi Numit pangthoke ngasi gi thoramda laikhidraba Sinmi Singi mafamda laishu katpaga loinana minute ani tumina leptuna awaba phongdoke Sinmi khudingmakna matamgi mamal khangbaga loinana work culture laina amasung work ethics ngakna chatuna isagi phangpham thokpa hak tanminasi haina union gi working president Thokjom Dizamani Singh na phongdoki haina Manipur Electricity Employees Union na thadorok cherol amana khangalakli Ngasigi numitasi Youth Foundation for Fitness and Services YOPS All Manipur Manpower Upliftment Center amadi Irabot Foundation Manipur ge apunba body ama oiriba Levers and Peasants Organization Manipur nasu sinduna ya school police lendalaiba MDU holda pangtuke Tauramasiga mari lainana lamdamasigi laikhidraba Sinmi Singi mafamda miyamna hailai katuna ikai khumnaba utke YOPS ki president oibata natana organizing committee asigi convener oiriba Hizam Megachandra phongdorakpada Tauramasi lamdamasida leiriba Sinmi Singbu ikai khumnaba amadi pukning thogatpo oina pangthokpane mahangna makha taraduna lamdamasida leiriba Sinmi ayambana makhoigi Pangpham thokpa hak sing khangde maram asina hiram sigi matangda mari leinaba department singi wangangloi singdagi paktak launanaba thauram asi pangthokpane loinana mapan lamdagi lakpa sinmi singna lamdam asigi sinmi singdagi masing hengkalakli lamdam amagi sinmi masing hantharakpa haibasi chaukhatpagi lambi da thinthanaba machak amani maram asina lamdam asigi sinmi singna thabakta chilhau thidanaba mahakna sinmi singi mafamda apil tawke Miyam ki thabak tawriba masai kathukliba mapang kathukliba humang tahaliba mi aduna hariba mapu sariba natraga asing mapu rasu mapu dagi hena sawna lepam toi labor amada thabak subi hoidna request togedabani labor duna thabak sur matamda labor du thagat wahi haigedabani haibadi labor du wang thangkedabani labor khudimangna aina makhoi damak thabak togirabani haidna masara chokthokchaba phauna ba adu pawjelamasu koina labor singda pijani bani labor sing puchalaga organization ma form toroga haiba organization gi lising makhada haibadi mayam punsilaga to thabak sina matam chupda mai pakpa hengedaba adu khudong chabdu legedabani na punsinda ba hono waina basu pijani Sinmi Singhi numit kamari lainana iramdamgi Sinmi Singda kathok jaba I haina mingthonba Sinmi Singhi oiba thauram ama ngasi Khuman Lampak Youth Hostel da pangthokre thauramasi Indigenous Peoples Association of Kanglaipak na sinduna pangthokibane thauramadu mari lainana voluntary blood donation camp amasu pangthokhe Manipur gi tongan tongan mafam singdagi lakpa Sinmi Singna blood donation camp aduda I dan tawkhe work culture ama sagatuna mipan tangdana tangdu leitana leinabagi pandamda ipak na siliba thoramasida All India Trade Union Congress ki president Moirangthem Nara ipak ki chairman Sapamcha Jadumani Jenims ki director Lystrom Deven amadi Caesar Hospital and Research Center ki managing director Dr. KH Palensu Sarukyakhe Karl Marx ne kari hayami man hinging in a trade on the movements man the speedy tawra man is logani ngasisu unang lamber ngasi na mitas ita palian sin to melawon unite the workers of the world mane masigi sini punang punjal loay kholawas ko man pyramids noi punang pulne noi na punsim jebada
नखोई की मांग जगत कई तरह की मांग की गदबदी नखोई ने नमित न उदबा नखोई पुनमक्ता पुल्ली बयोलिंग सलाम रो मदतनी मांगी नीलकुथी फूड पार्क चटलिबा थासिगी मनुंगदा संगारगनी हाइना कॉमर्स एंड इंडस्ट्रीज मिनिस्टर गोविंदास कोंथौजमना लिक्ला इंडस्ट्रीज ना लिंखटकिबा चही कुनमंगा मपुंग फारकपगी थौरमदा फोंदोखरे थांगजम एग्रो इंडस्ट्रीज न सिंदुना पैलेस कंपाउंड लेबा MFDC हॉल दंगसी पांगथोकिबा थौरमदुदा मिनिस्टरना अतै लमगा येंगनबदा लमदम असिदा इंडस्ट्रीज की खोंगजेल असि यामना तपना चटली अदुबो हौखिबा चही खरगी ममांगदगी स्टेट गवर्नमेंट न कन्न होनदुना लमदम असिदा इंडस्ट्रीज चौखनबा होनबा याबा होनरे गवर्नमेंट असिना इंडस्ट्रीज चौखनबा पांदम अमा ओइना मणिपुर की डिस्ट्रिक्ट सिंगा चानबा इंडस्ट्रीज यूनिट अममम लिंखटनबा गवर्नमेंट ऑफ इंडिया दा तकनरे चलिबा चही असि फाउबगी मनुंगदा इंडिया गवर्नमेंट नसु अयाब पिरकलगनी हाइबगी थाजब लेरे हाइना मिनिस्टर न फोंदोखे ngasi thauramadu saruk yakiba works minister KSH Birenna lebak ama chawkhatpa haibasi industries yaudaba yade government gi grant khara loba yanabagi damak industries linkhatpa yaurakpa asina maram oiraga government su ninghanaba leitaba natte thangzam agro industries ki matau tamduna lamdam asida industries chawkhanaba honaminasi haike थौरमदुगा मरी लेनना मियोय कयादा मोमेंटो न चिंगबा पीदुना इकाय खुमनबु उठखी लोइनना थांगजम एग्रो इंडस्ट्रीज ना चही कुनमंगा सुरकपगी सोविनर अमसु फोंखे 2013 Manipur Industrial Investment Promotion Policy ngasi phawada khoi chana hanba ngamdri mapung phana Finance Department na VAT ki exemption pigadauba ngasi phawada notification thoktree and hopefully within a week we'll be getting that notification from the Finance Department. Diagnostic studies report akhoi already MSME Ministry da submit tawjagre laidiba district sing sida CFC sing ayamba linkhat pa yanana ba koi district tu ga chana ba samna harakanda Bishnupur da nga yam thokpa asigi sida akoi nga gi kari processing unit kari common facility center kari tawya ba haiba area sing dugi chana ba likhana na ba yam kan government of India da taksinjari Child labor amadi bonded labor muthanaba ekhoi punna honaminasi haina PHED and Labor Minister T Manga Wi-Fi na phongdokre wafamasi ngasi sinmi singi numit kamari lenana All Manipur Women Voluntary Services na sindra bangthokpa nongmagi oiba skill development awareness program gamari lenana minister na phongdokhibane Sagolban Nepra Manger Community Hall de pangthokiba thoram aduda Minister Manga Wi-Fi na makha taraduna hai sinmi singna thabak subada apanba amadi aki tuzungba pokhandanaba Department ki maikaidagi paikhatpa yabat thabak sing paikhatkani masida miyamnasu mateng pangbiu haina phongdokhe thoram aduda mamang gi chahida Ministry of Labor Government of India gi makhada pangthokiba skill development program da mai paklaba trainee sing da certificate sing su yenthoke loinana Sagolban AC gi MLA RK Imona skill development program gi makhada piriba tongan ba makhal gi training sing asi gi khudong chaba sing asi lohhoduna isana isagi thabak pizaba ngamnanaba honagadabani haina phongdokhe child labor that bonded labor ki matangda basi national policy da so basi yadaba basi practice to ba dere hai se koi ami basi le han dalaba koi mayamna home ami daraga kaisi abak subada apan ba people italaba koi measure it is something so government side issue bado koi loya toya Lamdam asida achaubar issue ama oiriba inner line permit system gi matangda miyam gi mifam ama pangthokre mifam asi joint committee on inner line permit system JCILPS na sinduna wangkhai kaithel asangbi da leiba naharol sintha kanglo NSK community hall da pangthokibane mifam asida konung mamang dagina iril bung phawbda leiba Laikai Singi Club Organization Amadi Maira Paibi Singi Mihut Sing Su Sarukyaki Mipamaduda Lamdamasda Lepalaitana Henkalakliba Mitop Sing Sigi Matangda Kanani Naki Luinana JCILPS ki Akanaba survey gi matung ina Imphal Municipality Corporation Mikhalgi Mangoinana Thangwiban AC Wangkhai AC Amadi Sagolban AC gi ward kharada Mitop na electoral roll list ki chama da chama oiba polling sing dugi matang da su wangangloi sing na phongdok na ke hiram sigi matang da government na akan ba checkson thorang lokhatte haina miyam na pendaba phongdok na ke
था सिगी कुनिपान दा चांडल डिस्ट्रिक्ट की मनुंग चनलैबा मोइरांग थेलदगी सीना फंखिबा उ खाइबा सिनमी अनि गी असि भक्चांग ngasi जेनिम्स स्मोक द पोस्टमार्टम तौख्रे उखरुल डिस्ट्रिक्ट की मनुंग चनलैबा हुंदुंग विलेज तगी एमके लुंग्रई अमदी डिस्ट्रिक्ट असिगी फाली विलेज तगी ए Ngaransom tha sigi kunmari da Chandal district ki Moirang Theldagi kilometer ahumlom chatlaga leiba mafam amada u yanba chatkibadagi thiba khangdana leiraklaba matung tha sigi kunipan da asi bhakchang oina phangkhibane thokdog asigi matang da Fungyar AC gi MLA oina karakhiba deputy speaker Preso Simre Namisi asigi matang da government na mihat asida chenaba sing puthokna ba honari mahangna makha taraduna awaba tahoraba leikhidraba sing asigi imung manung dasu government ki maikai dagi pangba yaba mateng panglagani haike loinana lamdam asida nong makangdana mi hatpa phaba punba chatharakli basi tawbidana ba amadi miyam nasu checksina leibina ba mahangna apil tawke body si trace tawre aduga imung na identify tawrabni na mpham sida purakhrabni basi kana na hatpano kramhain thokibno basi kanna investigate tawribni honorable CM ga tanaraga masi doctor sing na postmortem tawba aduga police ki verification report mayam si tare haraga aikoi minister sing aduga honorable CM ga tanraga kari tawbiba yai imong gi demand aduga aikoi sangstan sing gi demand si fulfill tawna ba aikoi hotna chani Nakalamurum da misi asigi matang da Southern Tangkhul gi chairman Somi Angkang na misi asida January basing athuba matam da government asina puthokadabani lekhidrabagi imung manung dasu government asina matik chaba compensation pigadabani haina apil tawkhe demand sing asi athuba matam da government asina thabakta onthok triba fawba asiba hakchang loroi haikhe border area da asi kumba thodok thoga state government jo karisu yengsin da bugumna leiribise ekhoi kyam nongaiti modugi degi ngasidigi hauna border area dasu kram security measure kra thambiraga phajana yengsin bana phai aduga hojik ngasigi thodok thogi bise culprit sing da at least athubam tamda khra thidok pinangai musi tabi tawri asiba hachangse hojumakti laukerai khoi ekhoi gi at least hariba demand sing do madu athumam tamda keno thunghan biro aduga madu thungam tamda ekhoi asiba hachangse lawi All Manipur Working Journalists Union Amzugi chahi gi oiba general body meeting asi pangthokibaga loinana chatliba chahi asigi March 19 dagi 28 fawba pangthokiba paumi singi sana khona badama kok mathang takraba singi mana mathumsu yenthokre Manipur Press Club Imphal da pangthokiba thoram asiga mari leinana Amzugi haukiba senba chahi gi account statement puthoktuna khana nainakhi loinana Amzugi anoba website www.amzu.com launch tawke Thoramasida Amzugi President Wangkhemcha Shyamjai amadi Union asigi hanagi President Oiramba and Tombirasu Sarukyakhe Pangthokiba Amzugi Sports Meet aduda Impact TV gi KSI Premchan Nupagi shot putta anishuba mana phangkhe Nupi ki shot puttasu 10 subam Ranitana ahum suba Thinguzam Rinana 100 meter gi lamzel amadi long jump ta ahanba mana amasung discus throw da anisuba mana lokhe Irengbam Amarjit na Nupagi chess masanada ahanba mana lokhe Nupagi cricket ta Impact TV gi team na anisuba position lokhe loinana Amzugi chahi gi oiba general body meeting ga mari leinana Amzugi website ama union asigi president Wangkhemcha Shyamjai na launch ngasi tawkhe Haukiba April gi tang tara tret ki numidang waramda wangkhai hizam leirakta thokiba thodok ki matangda Imalaysian inat loishan gi maikai dagi miyam da wafam kaya sengdorakle Imalaysian inat loishan gi patalam gi mamangda leiba maira sangbu potyon sangni hairuba potyon sang lokthu thongal phatke amasung maira sang sidok naba hairuba banthau isai konung manungda leiba angang singbu leikai na phajanduna thamba manbagi mawongda angang sing asi lokthokpa ngamdre haikiba wangkhai miyambu maitai inat ki mayokta leiba manba oina uhankhiba kayamuk asi wakal tahaudabadagi thokibane wafam sing asi hantokle haina Imalaysian inat loishang na thadorokpa cherol amada miyamda sengtorakle matang swaisida break amalogjage Manipur amadi malim ge tongan tongan bai pausing loina nai khoi break tegi amna thuna hanjarake Impact News pu meeting taduna lebio Delta Tutorals for CBSE admissions open Class 9, 10 and 12 Science from April 4. Class 12 Arts from May 4.
Class 11 Science from June 6. Vacation course for Navodayas and others from May 4. Class timing 5:30 to 9:30 a.m. and 4:30 to 7:30 p.m. For details, please visit Delta Tutorials between 6 a.m. to 7 p.m. Mayamba amuka hana taram nokchari. Bulletin asigi makhataba pao yamda pizari. Common neonatal problems revisit Haiba Hiram Sida Nongmagi Oiba continuing medical education CME ama Sagol Bandalaiba Mothers Care Children Hospital and Research Center da Bangtokre. Mothers Care Children Hospital and Research Center asida ngasidagi hongna numidang yauna 24/7 gi angang singi emergency service amasong cardiac OPD consultation hauragani haide. Hospital atu da Bangtokiba CME adu National Neonatology Forum Manipur State Branch Nistandana Bangtokibane. Angang sing laying liba Dr. Kaktana Sarukia Kiba, CME Aduda Angang Specialist Dr. Singna Angang Singda Jaundice Naba, either bacteria Changduna Nahanba, sepsis, Laina Singi, Matangda Wangang Ki Luinana Kananena Ke. Mothers Care Hospital Asigi Managing Director Dr. Kumanthem Ratan Kumar na Hospital Asida Hauzikti 24/7 Hang Labanina Numidangda Angang Sing Nare Haiduna Mama Mapa Sing na Hospital Tinabagi Awaba Adu Koklagani Haina Fongdora Ke. Ayung tend to labor Dr. Mayamsi, Adam Ayung tends to hold 12 hours later, Nina, Mokin Nungdangsi, I assume Mayam labor, Mayamsi Yang Labisina, Nungdang OPD Hangum Deva. Although Hosiki me to Manipuri, Angangi Dr. Jam, the others who Yam, the Basidigisu, dedicated over Yam Select and Oida, Akoya Nungdangso Hang the river. Ado Amuka, second Yamunga Pom, Nakoida, Manipur, the pediatric surgeon. Pediatric surgeon MCH pediatric surgeon super specialist mayamsi ani akoida leire aduga akoi pediatric consultant manga su dum leiba medicine gi oina aduga loina surgeon ani leiba je khodi amna ngai. All Manipur Students Union Amsunai English Singamanga Chamapan Humdra Mapandagi Leptana Pangtorakpa Mahiroi Singi Hakkan Benumit Students Emancipation Day Chahiasigi Oina Lakliba Me Kunnipanda Kuntaret Laksuba Oina Numit Asi Palan Taugani Amadi Hiramasika Mari Laina Numit Mangani Oiba Residential Students Leadership Camp Amapangtokane. Thoram Singh Asibu Mapung Pana Pangtokpangam Nabagidamag Amsu Bishnupur District Committee ki Publicity and Information Secretary gi Cherol Amada District Asida Lairiba Miam Dagi Sale Amadi Portlam Singi Mating Nirakle Amadi Amsu Bishnupur District Committee Bu Hena Mapangal Kankan Nabagidamakta reorganized Tokre Haina Cherol Asina Makatarakle Imalol Khorzailov Ikholna Sindna Uripok Maikegi Manipur gi Sagnai Raba Laikhidraba Aiba Singda Haikat Laikat Tamduna Ikai Khumnakre Ingthaba Samaj ama purakpada Aiba Singi Thogdang Yamna Chawi Haina Manipur University gi Vice Chancellor Professor HNK Sarmana Fongdokre Imalol Khorzailov na Sindna Uripok Ibutan Sana Higher Secondary School the Pangtoki Bathoram Adugamari Lenana Professor HNK Sarmana Hai Lamdam Asige Laiwe Kraba Aiba Kaya Amana Ningthiraba Waring Saideng Kaya Ibiramduna Khonai Asigi Mayol Sembirakle Manipur gi Haujik Oiriba Tangdu Laitadraba Phibam Asida Miyam gi Wakhal Ingthanaba Miyam gi Pukning Losing Oigadaba Saideng Waring Ibiu Tungi Mirol Buphataba Lambidagi Kanbada Achauba Thogdang Laubiu Haina Professor HNK Sarmana Apil Toki Masagi Tauramaduga Mari Lainana Uripok Maike gi Laiwe Kraba Saknairaba Aiba Taramathoi gi Mapamda Haikat Laikat Tamki Loinana Aiba Sing Asigi Punsiwari da Yumpam Oiba Lairik Anisu Fonke Tauramaduda Laikhidraba Aiba Singi Yumgi Mioi Amadi Saknairaba Mioi Kayana Sarukyaki 지금 보통 비디오 시네마 생식이 미지 하다 만났다가 인도가 랩도가 아주 무엇인지나 또그네 그 사마지 사이다 까이वर कदे गए अवा सेंसर फजन तो दरकार रहे खाली मणिपुर वीडियो फिल्म सिंसी या फजन सेंसर तो तुम दो पांगांग सिंसी मी हानिंग ना दुलेबा मी थामले थिन का पर मै का पर मधु बसहिदा स्लोली समाज में चेंज होगी सडनली नते ओनली रिवोल्यूशन मै बाय द दिस अदु नत्रदि फजन इवोल्यूशन तो को सही खान कंप्लीटली सागो समाज में करा
Handak nauna hairok esida PMGSY na semgadoriba lambi asina Imphal More Road asi hairok fauduna chatlagani haina Rural Development and Panchayati Raj Minister Moirangthem Okendra na phongdokre. Wafamasi Minister nangasi hairok esi gi manung chana leiba PMGSY gi makhada leiba lambi singi yengsinba chatlubada phongdokhibane. Ngasigi khongchat the Rural Engineering Department ki Chief Engineer and Babuchan, Additional Chief Engineer TH Syam Sundar amadi Department asigi official sing suloina ke. Ngasigi khongchat the RDNPR Minister M Okendra na phongdokibada Khongzom Tourist Spot fauduna lakliba Dhaka Road asina maram oiraga Government Engineering College amadi nauna sagaliba Block Institute of Teachers Education chatpadanatana Thobal amadi Chandel District ani fauna bada hena khudong chahalagani haike. Ngasigi khongchat asi hairiba lambi asi hana PMGSY ki program da yaurabasu nongju pantha laktringeda hena thuna paikhat nabani haike. Masigi mathakta thong kaya ama su sananaba khongthang leire haina minister na makhata ke. State Cabinet na marsada se siga Sigi Nodal Agency Hagadra, Work Agency Hagadra, Red Adana, Rural Engineering Department Hadana Koilere, Dunayam possible over Department of Morani, Machine especially rural area gi connectivity Yam Hengalani, Duga, Manipur se, PMGSY gi Lambi Thong, Semba Sagat Padata, da India Gunasu Yam Awang Batakta, 4th positions to live in. And a quay an over Timsina, a quay no Sanjara by Isaya Jaraga, Hanagi Timsika Punminaraga. Lady pending work may am set to expedite Tona Batori. Atuba matamda Asian Development Banki Makada se koi more lambi se highways hero power ga chat pe ki thorang lere. Nakalamuram the Rural Engineering Department ki Chief Engineer and Babuchan na phongdokibada PMGSY gi makhada leiriba hairoki lambi sing asi manga suba phase tagi hauna program machit yawa haukre. Thabak sing asi mafam amada adum concentrate tawba yadabanina lamdam asigi mafam khudingmakta changmanana PMGSY gi makhada leiba lambi sing asi paikhat pani haike. Masida Anova Institution Haiti Engineering College, Rural Engineering College, the training institution, Kara Laiba, tourist case sport over. Masi PMGSY guideline, the Sujamna, Masigum Masingsi, the railroad connectivity, CPU have a labor. Aduna Yam Tuna Pes 11, Gidam Hariba, Lambisi, Yauraga, Praja, Maruena, Masida Kundala, Tariba Maya, Masida Equigi. Black top Paugi stays the Lambi Pina Bagi Pandam Dangasi Honorable Minister Nalit Tora La Pasida, a quite decide Tore 11 PS 11 the Sweden Young of Honajagan system. Khwaramban Bazaar Fake Encounter Gimatang the media the Thona Lena Fundokiba Thonauzam Herozit Ngarang accident Toktuna like a Narakiba Adu Kudong Tiningai Oidabadagi Caesar Hospital Dagi discharge Stokre. Ngarang numidang pung mapan lom taba matamda minuthong lom dagi alto car ama thauduna herozit na kanglagi awang thangba gate lomda haitharakpada Jomi Villa rom dagi khanghauduna registration number thadaba minitata amana haizelaktuna thomjin badagi mahaki makokta sokhibane Ras Medicity da pukhatuna khudaki oiba layeng chatharaba matungda Caesar Hospital da amuk pukhatuna layengkhe khudong thiningai oidabadagi ngasi ayuk Caesar Hospital dagi discharge tawkhibane hairi Naharol Sintha Kanglo Wangkai Kaitel Asang Bina Sindana Numit Ninigi Oiba Anti-Malaria Eradication Program Ngasidagi Hogdokre. Tauramasiga Mari Lenana Wangkai Kaitel Asang Bina Konba Mapam Singda Kanghida Kaptok Pagaluina na Iram Nala Kaya Sengtoke. Tauramasida Yai School AC gi Ward number 20 gi Councillor L Tombi Devi Su Sarukyake. Kunai asida social worker gi wahan thok khangdana social worker gi ming season aduna hanthaba thaki rasniti tauba kaya thoklakpada education minister Dr. Ratan Kumar na penda phongdokre wafamasi ngasi mayang Imphal AC gi manung chanba mutum yangbai village ta khuman pokpa community hall sangabagi thoramda phongdokhibane education minister Dr. Ratan Kumar na makha taraduna masagi oizaba pumnamak thadoktuna khunai gi yaifana bata tauba social worker di lamdam asida tangle haike
मतलब मास्टर डिग्री फंगनबा मधुगी सोशल वर्क से तमना सही मंगा चंग तरा चंग तम अखोई दे ngana nana swaida lebak kolam ba ma su digi jcb kolam ba ma su मजेदा खितन ले सोशल वर्कर ने दे थोड़े मुझे तसेना बाय डेफिनेशन है कि मुझे पॉलिटिशियन सोशल वर्कर दी नथी अखोई मो सोशल वर्कर ने है बिया दे जेति के सोशल वर्कर इज मागी कथोपा मागी सर्विस मागी सैक्रिफाइस मियाम की मतलब मधुगी कनो द अखोई प्रॉफिट येंदबा मागी फैमिली की कनो पूरा कथो करनी मियाम की मतलब सोशल वर्कर कथो प्रभा मधु बो कनो दुने सोशल वर्कर हंदक थोखिबा नोंगले नुंग सिता मांगा ता थोखरबा मयांग इम्फाल एसी मनुंग चन लेबा सामू संग शांतिपुर की अतेक अकाई नंगखरबा युम यांखैरोमदा क्वाकैथेल द लेबा ग्रीन फाउंडेशन न तेंगबांग पीखरे ngase foundation asigi members sing na mafam aduda hak thengna chatuna awana taraba sing adugi mateng oinaba cheng bag tara mateng oina pikhe essential mathematical formulae mathematics mat easy for you haiba ming haina ming thonba angka gi lairik ama phongkhre lairik asi singjamai okram laikai degi angka gi oza okram sundar singh na ibane lairik phongbagi thauramadu okram sagai apokpa trust na sinduna singjamai okram laikai da leiba ibudhau moirang क्लासा लाइबुंगदा पांथोखे लाइरिक फोंबगी थौरम अदुदा थबक्तगी पोथाख्रबा ओजा सिंह लेकाई अदुगी अहलमन सिंह अमसुंग माहिरोय सिंहना सरुक याखे होमियोपैथी डॉक्टर सिंगी मीटिंग मखादा मलेरिया लैना नारब सिंगी लेमना लायेंबगी कैम्प अमा बीरेन कॉम्प्लेक्स चिंगारेलदा कंगलेपाक मेडिकल नर्सिंग इंस्टीट्यूट कुराई कोनसम लेकाइना सिंदुना ngasi पांगथोखरे हाइना कंगलेपाक मेडिकल नर्सिंग इंस्टीट्यूट ना था दोरक पचेरोल अमदा खंगहलखले Directorate of Treasuries and Accounts की तरुक सुबह annual gathering पांगथोखरे gathering अदु Directorate असना सिंदना पैलेस कंपाउंड लेबा लमयान बस संगलेन पांगथोखे पांगथोखी बथौरम अदु मणिपुर की चीफ सेक्रेटरी एजुकेशन एस की कमिश्नर Directorate of Treasuries and Accounts की मकोक थोंगबो ऑफिसर्स अमदी एम्प्लॉइज सिंह अमसुंग डिस्ट्रिक्ट खुदिंग द लेबा ट्रेजरी अमसुंग सब ट्रेजरी ऑफिस की एम्प्लॉइज कयाना सरुक याखे थौरमदुगी मनुंग चन्ना डिपार्टमेंट असिदा थबक निंगथीना तौबा एम्प्लॉइज सिंह ट्रेजरी अमसुंग सब ट्रेजरी ऑफिस सिंह खंकलगा अचंब खुदोल पोट तमदुना पुकनिंग थौगतखे था था पदंगी ऑफिस अमगी सैलरी बिल से साबा मतमदा अदुम करी हाइनी मसागी बिल साबगी कनोदुदा अदुम रिपीटेडली मी ममिंग इबा मागी बेसिक पे dearness allowance, city compensatory allowance, house rent allowance, मतलब कि खाई तो आपको तीन दिन में मैं तो वैसे याम time consuming हो बने तो कंप्यूटर लाभ पड़ेगी वैसे याम ना लाइहल है स्वच्छ भारत अमदी स्वच्छ PS मिशन की मखादा पांगई बाजार द सोशल सर्विस पांगथोखरे पांगई यंग डेवलपमेंट एसोसिएशन ग खुदसम नदना पांगथोखी बा सोशल सर्विस अददा हाइंगांगी OC डॉक्टर मोहित कुमार सु सरक्याखे हवजेक सानबगी पाउदा RFC खमनाम लेरकना तरेट सुबह लेट एस अमुबा सिंह फुटबॉल 6 एसाइड मेंस ओपन फुटबॉल टूर्नामेंट की मपू ओइख्रे यूथ ब्राइट स्टार क्लब तेरा सापम लेरक नोंगमाइथेम लेकाई न सिंदना ममांग थागी तरादगी हौदुना क्लब असिगी सानबुंग द चथरक्लिबा टूर्नामेंट असिगी ngasi sanakiba final match aduda RFC खमनाम लेरकना SDS लमदेंग खुनौबो पांजल मंगा अनिदा माइथिबा पिरमलगा टूर्नामेंट असिगी विनर ओइदुना रनिंग ट्रॉफी ग लोइनना लुपा लिसिंग कुंट्रा फंखिबने रनर्स अप ताहौरबा SDS लमदेंग खुनौना रनिंग ट्रॉफी ग लोइनना लुपा लिसिंग कुन अदुगा अहुम सुब पोजीशन ताख्रबा मामा FC नेप्रा मेंजरना रनिंग ट्रॉफी का लोइनना लुपा लिसिंग तरा फंखी पाटसोई AC की एक्स MLA सापम के बगल लोइनना लमदम असिगी मसक नायरब मियोय कयाना ngasi लोशन खिबा टूर्नामेंट असिगी सानारोय अमसुंग मकोक मथंग ताख्रब टीम सिंग द मना मथुंग कया खुदोल तमखे तरानिपान सुबह चैलेंज का वेटरन फुटबॉल टूर्नामेंट VSAI थांगमैबन FBWA मपाल कांगजैबुंग अमदी UVSA लिलोंग चजिंग अहुम माइ पाखरे ngasi सानखिबा टूर्नामेंट असिगी तराहुमदे सुबह लीग मैच समदा VSAI थांगमैबन की देवानंदन पांजल अनि रतन अमदी नंदकुमार अनीना पांजल अममोंग चन सिंदुना
IEVFA bu panjil mari sinoda maithiba pikibani Chatharagli tournament asigi tara mari subal league FVWA mapal kangzaibungi sanaroi Lokendro Razen Khanganba amasung Gandhi ahumna panjil amamam chandana VVFAM kaisampatpu panjil ahum sinoda aduga tara manga subal league na UVSA Lilong Chazingi Zenta amadi Buddha ani na chankhiba panjil ani aduna KCS Lambulen Bu Panjil Ani Sinoda Maitiba Pibangam Kibane Manipur Veteran Football Association Asindana Mapal Kang Zaibung the Satharakliba Tournament Asida Tim Taramari Nasarukari Hayeng Tournament Asigi Makataba League Match Ahum Sanaragani Salam Sanatomba Singbu All Manipur Football Association gi Anoba President oina khankre Association asigi ngasi pangthokiba mikhalda Sanatomba na mai paktuna chahi mari Association asigi President oina pham pugani President pham asigi damak Sanatomba ga Potsangbam Raghumani anigi marakta mikhal thengnakhe Member chamaga mari leibagi manungda Member Marfudra Mapanna vote Tadakiba Mikhal Aduda Sanatomba vote Masing Yankaima Thoi Pangduna Mikhal Adu Mai Pakibani. All India Gozurio Karate Do Federation gi makhada ahan by Interstate Gozurio Karate Championship 2016 lakliba megi tang mangadagi taret fauba Kanglei Sports Academy amadi Gozurio Karate Do Manipur anina khutsamnaraga kyamgai haibong makhong Kanchipur da pangthoklagani Championship asida lamdam asigi amadi India gi tongan ba state singdagi lakadoriba sanaroi singi yengduna megi tang mari dagi nipan faubadangdi karigumba makhal amatagi ban amadi blockade Nachingba Taudanaba Amadi Komthoknaba Kanglei Sports Academy na Cherol Amada Pauzelakli. Arabada Bulletin asigi headlines amukhana miyam da thamzage. Malem Sinba Thongna Pangthokna Bagom ngasi Manipur da su Sinmi Singi Numit May Day mapung phana pangthokre. Nilakuthi Food Park Chatlibatha sigi manung da sangaragani haina Commerce and Industries Minister Govindas Konthauzam na pungdokre. Child labor amadi bonded labor muthanaba khoi punna honaminasi haina Minister Manga Wi-Fi na pungdokre. Amasong ngarang ahing accident thoktuna laikana rakiba head constable thongnauzam hero zitki phibam phagalakpadagi mayumda puthakre.